अहानबदा मरुइबा पाव नौना सागतलिबा कक्चिंग पोस्ट ऑफिस बिल्डिंग दा साखंगदबा सिंगना बॉम अमा थमजिलमले लौमीदा हार पंगहल्लु अमदी लौमीगी पुंसी कल्लु हाइबा वाफमदा खुथांग चरा हेनबगी खोंगचंग चंगसिनबा हौख्रे कक्चिंग पुलिस की कांगबू अमना ngasi ayuk mioi ani heroin ga konana palel dagi fare Manipuri judo ka Susila Likma Bamna Birmingham da chathariba Commonwealth Games da silver medal lower crate Amadi India da hokiba pung kunmari da nauna COVID-19 positive oiba mioi lising tara humdoi chatret ka kuntra mari thengna kre mioi kuntare da laikhitre Khurumjari DEEPA SHAMURAILATPAM na pony news update pizari hauzik pausandong na pizari Kaching police station gi manung chana leiba Kaching Phosufat Laikai da nauna sariba Kaching post office ki building da sakhangdaba singna hand grenade ama thamlamle bom adu ngasi ayupung tara rom tabada mafam adu da thabak suba nan Manipuri singna thengnarakpani hari bom adu Kaching police ki team ama laktuna yengsen khrei loina makha tana thokhaningdaba thongdok sing thoktanaba Manipur police ki bomb squad ki team ama laktuna bom asi lokhat khrei hauzik fawbagi oina bom asi kanana karigidamak thamlambanu haiba chap chaba khangmangamdri Longmi singi mathau taba har matam chana fanghallu law uriba asengba longmi da har fanghallu amadi longmi gi punsi kallu haiba demand singda Kaching district ki mayeng lamjau gram panchayat ki pradhan yu narjit yauna mioi taruk na chara henba ki khongchang changsin ba haukrei Lamjau mayai laikai community hall da ngasi dagi haukiba relay hunger strike aduda saruk yakiba mioi sing adudi mayeng lamjau gram panchayat ki pradhan yu narjit thongnauzam joy kumar yu rasmohol yu ranjit yu babu yaima amadi m manitone ngasi dagi horiba relay hunger strike adugi matang da pradhan yu narjit na hyanglam sc gi manung chanba gram panchayat sc gi manung da leiba longmi singda local mla na hotna biduna urea har asi khara khara yen khrabasu ngasi fawba longmi singna lawfong gi mathau tawa har adudi fangdri masina maram moiraga longmi singi chathok watna tholakadra haibagi chingnaba leibadagi mamang thagi kuntra dagi gram panchayat ki manung chanba lamjau tezpur amadi laimanai gi longmi singi mathok taba har fanghan bio haina wakat mifam famduna khongjang changsin khrei adubu madu fawba positive response amata laktabadagi ngasi khongjang asi changsin bane masi fawba lengak asina tadrabadi ban yauna khongjang kaya makha tana changsin naba sem sare maramasna hiram asida local mla amadi agriculture minister na meeting changbiduna maming khaktagi longmi singda har pibagi mahut longmi gi mathau taba har adu fanghanba thabak paikhat piu haiki ai long da ka long tam har phangde ko long har phangde kana adune ka maram mo jana ko na department gi district ki officer ne tana jare ada ga mena sigi pose ko makha ta nge lo hai aya pi hai ba di akoina minister da paisa la kanda jo sanse exam minister da akoina logistics ground thank you ge thapare ki kuning phase da pai akun tarok se submit to kada pai matam ka nga ka mai de post nga de adu already last ba di au ba paman ki ta ha ne thamam ne adu ta service ta mangam to ba sim potential subject pai farmers na agule na adu mo ta nga de pai adu te le so long lap thra ba pai nga si da ki de pai tara he phung ni se chanjel na chi ha de na pai nga ware am long jale adu ma wa nga long ne gi wa pi ma ki na nga si da ye pai taruk na tara he chanjel ba hong jale Manipur lengak na paikhatliba war against drug ki sarukama oina ngasi ayuk pung taruka minute kuntra rom tabada Kaching police ki kangbu amana heroin powder gram chani ga humfutra nithoi ga konana mioi ani fare akak naba paw ama fangbadagi Kaching gi superintendent of police Sri Wat ki meeting makhada subedar ke Sais Prakash na luchingba Kaching commando kangbu amana
REZD number AS02Q1649 oiba Quid car ama khamnaba haibada nanthok khinaba hotnabadagi tanaduna Palel police station gi gate tagi khara chatlaga phaba ngamkhibani hari gari asi check tobada gram chani ga humfutara nithoi gi heroin powder yauramba thengnaki faraba myoi adudi suspension of operation chathariba Kuki National Liberation Front ki cadre Pangminlun chahi kuntra mathoi apokpa Daukotang Churachandpur district ki El Bolkot khuldagi amadi suspension of operation chathariba Kuki National Organization gi cadre HL Saikhonga Mate chahi kunmathoi apokpa HL Haikhokhai Mate Teng Naupol Bazar dagi ni hari Makataba ain gi oiba thabak lokhanaba faraba myoi amadi potlam sing adu Kakching police station gi OC da kusinakhre hari Birmingham da pangthokliba Commonwealth Games lising ani kunithoi gi mari ni chanba numita Manipur gi Susila Likma bamna nupi gi keji nifu nipan gi judo masana da silver medal loropangam khrei ngarang mari ni chanba numita judo masana asida nupi gi kilo ngapigani keji humfu da Vijay Kumar Yadav na bronze medal amadi nupi gi keji humfutara mathoi gi weightlifting da Harjinder Kaur na bronze medal fangduna India gi oina punna medal mapan subangam khrei Imphal East District ki manung channa laiba hengang mayai lekai degi chahi kuntarit surabi judo sanaroi Susila Likma bomna medal fanglakpa asida India ki Prime Minister Narendra Modi yauna India ki Vice President M Venkaiah Naidu JP Nada amadi cricketer Gautam Gambhir na chingba masak nairaba myoi kana harawa phongdokhi Delhi ki Parliament House manakta laiba Jantar Mantar da Manipur gi nupi mihut kuntra nithoi yauna National Federation of Indian Women NFIW gi lamjing makhada nupi singi damak Parliament amasung Assembly da chada yangkhai kota thamnaba dabi tanduna wakat khongjang ngarang dagi haukhre khongjang asi numit mapan ni chupna lakliba tang mapan fauba hanba naidana chathagani hari ngarangi khongjang adu da Manipur khakta natana state mari Rajasthan UP Andhra Pradesh amasung Jharkhand gi nupi singna su sarukyakhi wakan mifam adu da NFIW gi General Secretary Ani Razana India asi chawkhraba state kayana punsinduna semba nation amani adubu laibak asida nupi bu yamna hanthana yengba laibak ama oire political economical system asi senjau paibagi capitalist system oibana nupi sing hena awawa nangli haina phongdokhi maangna makha tarduna laibak asida nupi nupa hak chap manare laujabatani adubu haujik su nupi sing yamna sothari masi parliament amadi assembly da nupi ki mihut cha da yangkhai yawba ngamlaba kanda da kokpa ngamgani india gi khwaidagi chawraba president amadi prime minister na chingba fambu nupi da haplabasu nupi bu otpa lepa laite Ain sem na bagi hak parliament amadi assembly da laiba maramna cha da yangkhai kota nupi da pi da bayaroi haina su haiki Manipur Kaitel nupi maruf ki general secretary su ODB All Manipur nupi maruf ki state executive L Memana Manipur asi India gi khwaidagi nompok chidai da laiba state amani adubu pikliba laiba kasida nupi bu ka hena otpagi puari lairamde nupi bu achoba thakta thamduna lakhe British ki mayokta ing lising amaga chamapan kuntra mapan da lal hoki maduda nupi lal haiduna British ki puari da iduna lairi maram maduna nupi wucha da yangkai kota pirabadi Manipur na hena chakhotkani haiki no magi oiba awareness program akni pat ki maram da khungang chakhotlu Haigruzam amadi Kaital Manbi ki Assam Rifles Battalion ga khusam naduna Kaital Manbi ki Assam Rifles headquarter da pangthokre awareness program asida Manipur State Rural Livelihood Mission MSRLM gi chatna kanglon makhada sengwatpa village level federation VLF ki self help group SHG 15 na saruk yabaga loinana Haigruzam amadi masigi akoibada kundaminariba akni vir oiningba nahakya nasu saruk yakhe awareness program aduda self help group SHG sing Haigruzam gi ayang laima loya lakpam nungthil laima mangal yum laima likla silaima malemnganbi laimarembi taibanganbi ringsonnai mazaipui self help group singa loinana sintha laima khabi amadi bandar gi VLF ki mioi punna chamaga humfutara hena saruk yakhiba ngarang pangthokiba program aduda social activist Kavita Hizam MSRLM gi cluster coordinator Barun Naurem amadi Tenor Maibam Charfin su sargyakhi awareness program asida Major Avimayu ga ngapigani Major Avimayu na agnipat scheme asigi matangda marik chumna miyamda pagdamkhi
Lamphel supermarket nauna sariba dukan singasi hana mafam aduda dukan famlamba singda Famandre haina Lamphel Supermarket Soft and Street Vendor Association gi miyoi singna ngasi sanakai thalda leiba Lamphel Supermarket mamangda khongjang changsenkhre mafam aduda protest tawriba singi maraktagi karam chawbana fongdokhibada Planning and Development Authority PDA gi makhada sariba anauba dukan asi chaurakna chahum kunthra romni masida dukan elo tawriba asina chaniga marifuni masida association gi dukan kunthra tret elo tawrakhiba asida makhoi gi saruk yawrakte Mahang na makatar na dukan elo taunaba lupa lising tara supiyo haibadagi pikre adubu senfa masi pira fauda makoy gi dukan sarukti piraktre hari chahi tara nithoi hena mafam asida dukan famduna imung manung puri bani amadi macha masu semli bani asina makoy gi khanbiduna dukan saruk pibinaba appeal tawrakli makoy da dukan saruk piramdana dukan famba amadi sangaba tobidana basu fongdorakli Karigumba sangaba tarabadi akan ba maong da khongjang changsilagani hari di akhoi chibana ba akhoi khongjang thoan hanba leiroi ai chongkom ai si chi Tu 2011 gi mi gi tangani dagi khoi je wana si mafam ji phamak padagi hojik phawgi ji da khoi je cherang kaya ma khandana dagi wana kaya thengnaraga tawraga dukan je no ba hamba sarba matamda akhoi gi dukan pibidre akhoi chai chain thoi chumna phamjar ko akhoi gi dukan pidri ba dukan sanga bi ba yaroi dukan hang ba yaroi sina ju loi bana te akhoi je sidri ba akan ba isa gi hak piramdana sarkana yengjan biyo hak pibi na ba akhoi sidri ba khongjang changjan ba lep ki roi akhoi Kakching Municipal Council gi makhada mathau tawriba sanitary workers singi June thagi kusuman pithopidre haina July gi tang 12 dagi thabak lepagi khongjang changsinkiba adu Kakching SC gi MLA Mayang Lambam Rameshwar amadi Kakching Bazar Business Welfare Association ga punna wari saraba matung yanaba purakpadagi ngasi ayuktagi mahosagum Kakching Kaitel amadi khulaki amot akai sengbagi thabak amuk haukhre ngasigi sanitary workers singna sitpa sengba amadi fattaba lokthokpa aduda sarukyaduna MLA Rameshwar na fongdorakpada ngarang numidang Kakching Municipal Council gi sanitary workers sing amadi Kakching Bazar Business Welfare Association gi miyoi Singapore na faminaduna wari sanaraba matungda Mahut Minister Yumnam Khemchan ga pau faunaduna chahi asigi me thada loikraba sinmi singi contract ki matam adu tha tara mathoi makha tana amuk sangdoknaba amasung makoi gi pithopidana leiriba jun thagi khusuman adu minister ga tanaduna no manini asida pithoklagani haibigi thajaba minister na pirakpadagi mahosagum amotpa sing asidagi sengdokpa hobane MLA na maka taraduna matam loikraba councillor singna council asida famjinduna leiri makoina chumna administration tawbagi mahuta paisa na khomjillaga thabak tawriba sinmi singdana kusuman pithopidana leiramle Manipur gi manungda ani shuba achouba kaichal ama oiramba Kakching Kaichal gi ngasi oirakliba kangkhong chaibagi fibam asi Kakching Municipal Council na fajana management tawpida pagini afaba Kakching ama oinaba ekoi puna hona minasi haina so haiki Wajariba tabak suriba kaung pi tolok suki thoni loina na makoi gi me thada loigraba me thada mo gi thabak ki matam si loigre adu garang honorable minister na akoi ma mamang da koina phone tawda mo gi matam si su extend to mirani na hai marak sidaina sanitary workers amadi municipal council gi permanent employees sing da contract basis ta thabak tawda haining isi matam chana thabak labiu council da kabiu Sanatraba ex councillor natradi caretaker na haiba wada taraga lergadi thabak lergadi hayeng problem matang asta break matang lominasi PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirakna ba hajari miyamgi suggestion bu khawrangna ngaijari
ब्रेक की मतुंग तरामना ओक्चरी मखाताबा पाव अमुक पिजरी कक्सिंग डिस्ट्रिक्ट की वाबगाई असेंबली कॉन्स्टिट्यूएंसी की वाबगाई यूथ कमिटी ना सिलगा एसीएससी की ओइना हंदक फॉल लाउथोखिबा बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम अमसुंग सेंट्रल बोर्ड ऑफ सेकेंडरी एजुकेशन सीबीएसई की क्लास 10 अमसुंग 12 की एग्जाम दा चादा हुंफू की मथक्ता फंगदुना माय पागलक्लबा महिरुई सिंगदा मना पीदुना पुकनिंग थौगटपा अमसुंग मखोइदा कैरियर काउंसलिंग पीबगी थौरम अमा थासी की तांग 13 की अयु पुंग 13 ताबदा हंगुलदा लैबा मार्सीफुल इंग्लिश स्कूल दा पांगथोकलगनी पांगथोकलगनी हाइना WYC की जनरल सेक्रेटरी मोहम्मद अब्रार ना खुतेक पीदुना थादरोपा चेरोल अमदा हाइरी चेरोलस नमका तारदुना वाबगाई असेंबली कॉन्स्टिट्यूएंसी की मनुंगदा लैरिबा मना फंगबा यारबा महिरोई सिंगना मसा मसा की मार्कशीट की जेरोक्स कॉपी अममम WYC दा नत्रगा कमिटी असना सखंगलबा चे चांग पिसिनफम मफम सिंगदा पिसिनबा खंगली यूनाइटेड स्टेट्स की प्रेसिडेंट जोई बिडेन ngarang व्हाइट हाउस दा पिकिबा वारोल अमदा ऑल क्वेदा की लुचिंगबा अयमान अल जवाहिरी ड्रोन स्ट्राइक दा हथा हापीगनी हाटख्रे हाइना क्लेम तौरख्रे महाकना स्ट्राइक असी चथनबा अयाबा पीखिबगा लोइनना जुलाई 19 की निमिदांग वाइरम पुंग 9:49 तारकपदा स्ट्राइक असी असोय अंगाम याउदना चथकी हाइरी निंगसिंग बयाई चही 34 सुरबा जौहेरी असी ओसामा बिन लादेन लैकिदबा मतुंगदा चही 13 रोम मालेम असिदा ग्रुप असी की मरु ओइबा मिसक अमा ओइना सखंगनारिबनी जवाहिरीना महाकी इमुंग मनुंग उनानबा कबुलगी मफम अमदा लैरिंगैदा हेल्थ फायर मिसाइल्स अनि सिजनदुना एयर स्ट्राइक असी चथकिबनी हारी स्ट्राइक असी चयोल अमा मुख हेना कैबिनेट अमदी मरु ओइबा एडवाइजर सिंगा खनरबा मतुंगदा चथकिबनी अमदी स्ट्राइक असिदा अमेरिकन पर्सनल अमदा कबुलगी लमदा खोंगदा ngapi khongda khiba laite hari nakal amarom da Taliban gi wangangloi oriba Jabula Mujahid na phongdokhibada Kabul city ki Sarpur area da leiba yum amada thokhibani mahak na makha taraduna ahan bada thodok asi karamna thokhibano haiba khanglamde adubu Islamic Emirate ki security amadi intelligence services na kupna thijan bada American drone season aduna strike asi chathakibani haiba khangbangam ki hari Afghanistan की Islamic Emirate की थौदोक असी अकनबा मओंगदा यानिंगदबा फोंदोखरे अमदी थौदोक असी इंटरनेशनल प्रिंसिपल्स अमसुंग दोहा एग्रीमेंट बु खोंगोइनबनी हारी तेलुगु देशम पार्टी TDP की फाउंडर अमदी हानगी आंध्र प्रदेश चीफ मिनिस्टर NT रामाराव की मचानुपी अतोम्बी चही 53 सुरबी उमा महेश्वरी हैदराबाद की जुबली हिल्स दा लैबा मसागी युंगी कन कादा थौरी यान्दुना सिरमले पुलिस की मतुंग इन्ना सुसाइड नोट अमता लैरमदे डिप्रेशन अमरम ओरगा खोंगथांग असी लौखतपा ओरमबा याय हाइरी NT रामा की मचानुपी मरी की मनुंगदा महाक असी अयाम्बा मतमदा मी कया पुनगंदे उमा महा की नुपा अमदी मचानुपी अनिगा लैबनी अदुबु थौदोक असी युमदा मी अमता लैतबा तंजादा थोखिबनी हाइरी थौरी यान थवाई याउद्रबा हकचांग अदु ओसामानिया जनरल हॉस्पिटल दा पोस्टमार्टम तौरुनबा मतुंगदा महाकी इमुंग मनुंगना महाकी ममित्ता डोनेट तौखि हारी यूनियन हेल्थ मिनिस्ट्री की डेटा की मतुंग इन्ना इंडिया दा होखिबा पुंग कुनमरी असिदा नौना कोविड-19 पॉजिटिव ओइबा मियो लिसिंग 13 चार्टर्ड कुकुत्रा मरी थेंगनक्रे मियो लिसिंग 13 चानिपान ग मरफु 13 ना लाइना आस्तगी फगतखि अमदे मियो 23 लैखिद्रे मसिगा थारगा हौजिक फावदा लाइचट असना मरम मोरगा लैखिदबा मिगी मसिंग पुन्ना लाख 5,53 चामरीगा कुंत्रा ओइखिबगा लोइनना हौजिक इंडिया दा कोविड ना नादुना लैबा मिगी मसिंग लाख 1,53 चार्टर्ड ग मरफु 13 ओइरी पॉजिटिविटी रेट दा चादा 3.3 मरी ओइखी अमसुंग फगतपगी चांगना चादा 9.3 मापन ओइखी हेल्थ मिनिस्ट्री की मतुंग इन्ना हौजिक फावदा लाइना अस्तगी ngaktoknaba laibak asigi oina crore chani ga sufna mari hena covid vaccine kapthokre hari लाइचट असना लैखिद्रबा मियोय 23 असी वेस्ट बेंगल दगी मियोय 3 हिमाचल प्रदेश दगी मियोय 3 दिल्ली गोवा कर्नाटका अमदी पंजाब दगी मियोय 2 अमसुंग छत्तीसगढ़ गुजरात हरियाणा जम्मू काश्मीर महाराष्ट्र मेघालय नागालैंड ओडिशा पोंडिचेरी अमदी उत्तराखंड दगी मियोय अमममने हारी कोविड लाइचट के मरी सुबह वेब लापगी मिपाइनरी चरक इंडिया मंकी पॉक्स लाइना नाबगी मसिंगसु तपना तमना हेंगलक्ली
ngarang India gi konung Delhi da leiba Nigeria dagi chahi kuthra manga suraba nupa ama monkeypox positive oiba thengnaratuna hojik fawbada leiba kasida monkeypox na naraba mioi taruk sukre mioi asi matam kharagi mamang dagi foreign amadi India gi manungda chathok chasin tawkiba leite hare loina na mahak hojik lok nayak jay prakash narayan hospital da layengli amadi monkeypox oirambagi oirambagi haina chingnaba African ani amasung hospital asida layengli hari Chahi asi ki July thada Mumbai da Mixed Martial Arts Federation of India na senduna pangthokiba MMA FI International and National Contender Fight da gold medal lawrakraba Themchuingam Kasar bu taramna okpagi thoramama mahagi poknafam lamdam oiriba Chadong Village Kasar Changna Sinduna Mahaki Yumda Pangtokre Ngasigi Thoramadu da social activist Asang Kasar Themchuingam Kasar gi apokpa Lightson Kasar apopi Pretty Kasar Coach Frank Nandaibam na sarukyake Thoramadu da Lightson Kasar na hai khunggang asida laiminariba miyam masina mateng panglakpana machana ngasi mai pakpani lekai gi miyam asina mahakna gold macha amatang lawrakpada pukning thogopiba kya sigi mahaina hena hodaduna medal kya lawraktuna matik chaba misak kama oiraklaba kanda khunja sing amadi oza sing gi mateng kya pangani haina phongdokhi Thoramadu da Themchuingam Kasar na pangmi sing da hai mahak boxing masana da ihan hana khongdarakhi madugi matungda coach Frank da thengnabadagi ngapigani coach Frank ka thengnabadagi MMA na changlakhi Mahaki Ozana awat apa kya yengsin biki amadi khun asigi social activist Asang Kasar na mateng kya pangki tungda torkadaba tournament kya da mai pak na ba hena hona kigani haina phongdokhi Sanapse am pamje ahan boxing sanarame adudagi ese boxing dagi MMA se khumana pakta lakpa kanda ako ja Frank thingne mana magi da sanaba yauge haiba kanda mana hara na yabire mana sida tum sanakro haina karisu lobiroi lobi da bida ebu mana shibiraga tuman sanahan bagi ngisi sigi matang si yauba ngambane aduna ojabu yam nungsi yam thagale ojabu su yam thagale ngisi kritiche ojabu pininge KMMSC gi damak hina chawba mchama purakninga honnage Nakalabaromda Frank Nandaibam na hai lamdamasi bu masak takpada art and culture na achauba thodang lawi haibasi tatnadana hai adubu sarkar na horakliba players singda mateng pangbibadi yamna watli leita laira na maram oiraga na potential labor player mayam ama lamkhangda mangkhiba kyani afawa player oiraba matamda khaktamak sarkar na masak khangbibagi mahuta potential labor lamdam asigi haithoi singthoiba player kaya asi ngalingaida meeting changhaningi oja ama oina thawai yoba player kaya lepa leitana puthok khigani makhoi sing adugi manungda Themchuingam Kasar su amani haki Mano husika phongdokiba wahising achumbani singna mase aina khoigi kanna lockdown gi kaigi manung sida school hangba yadaba timing sida khoije khumala pakta sanaba sapani haitai maruda khoigi Themchuingam je thengnabani mana laga yenga kolaga kona changaktana khotna khoina su kausle sanabagi mana yawningba khotbada ne yaw kholo kasu kaide khotena dum yahol nutungda ma aingonda aina law join tawrama sar kamaina changbase kamai kai toge hange aina ye ming chanba change paisa su change adu change haida ma je masa je paisa singna haiga leitabni na ma aingonda numu haida mesa idi saka wari lerekanda lake ai sanab yam pame haraga akoina club hangba yare harakanda ma je aina su miss tawba haitare yamna dedicated oibako adeda aina ma se pol tawraga sanaba pamjaba noisini khoina pa thiriba khoina kano sisu sanaba roi singna sangatchaba kanguni khodi noida khoida paisagi kemta leite if nangna tasengna thomoi singna sana hagadi nang lao nang club sida leiro charo sanaro lao ai kemta noinda feel roi kemta roi nang naning tamna sanaro mingchat puro lao haraga aina mabusu sangatchapani bapa amhana pizari Nauna sagatliba Kaching Post Office Building da sakhangdaba singna bom ama thamjilamle Laumi da har panghalu amadi laumi gi punsi kallu haiba wafam da kuthang chara henbagi khongjang changsin ba hawkre
Kakching Police ki Kangbu amana ngasi ayuk miyoi ani heroin ga konana palel dagi pari. Manipuri judo ka Susila Lingma Bamda Birmingham da chathariba Commonwealth Games da silver medal lawkre. Amadi India da hokiba pung kunmari da nauna COVID-19 positive oiba miyoi lising tara hundoi charter ka kuntra mari thengnakre miyoi ani ngapikani miyoi kuntare na laikidre. Matang asta poni news update loisinjare mijeng tambira bapuna mapu amuka hana kurumjare.